Naga natabasingda Nagagi lam yondanaba warning toukhre. Naga natabasingda Nagagi lam yonba yaroi. Karigumba haribu wapamasigi mayokta Nagagi lam sing Naga natabasingda yolamba thoklabadi. Maduda sienariba miyoidura tholakpa apapata kudimak masa-masagi oijagadabani haina. NSN IM gi Zailet Jirang reason Nagasing warning toukhre. Naga natabasingda Nagagi lam yonba yaroi. Karigumba haribu wapamasigi mayokta Nagagi lam sing Naga natabasingda yolamba thoklabadi. Maduda sienariba miyoidura tholakpa apapata kudimak masa-masagi oigadabani haina. NSN IM gi Zailet Jirang reason Nagasing warning toukhre. NSN IM gi Zailet Jirang reason thadorakpa chioramana hai. Haupau Zado Nangi principle amadi ideology singa sigi mirol na ngako mathautai. Yellow missing ladiba lama madi resourcing ngak na thamna bahona bada aikui khudingi thautangle. Nagagi ladiba lama sa ama phau kanaguma naga na taba miyo matada yuan bi yaro heba wapam phungdo laduna sirol sinahai. Aikui khudingna lagliba singnaba sing aikoi na khangbu mathautai. Nagagi mausadagi leiraklaba ngamkhai singda singnarakliba sing aikoi khudingna thengnaba mathautai. Oirakliba phibam singa sid aikoi khudingna amatu oina thengnabagi tangai phadaba lei. Laidiba naga khun singi chairman headman singi hiram masigi matangda lumna lauduna tokatpham thokpa thakhuthang sulokhalu. Kanaguma miyo ama natragana lup amana naga singi laidiba lam singbu naga nataba miyo amatada yontokpa yaroi. Kariguma naga singi laidiba lam sing naga nataba miyo edi yonbada thoklabadi madura tholakpa apapada kudimak naga masana pujagadabani masa-masana pujagadabani heba waphamsu sirola sin makhatana phungdorakli. Manju gi mapuroiba anisubo operation mamangna pikhiba khuyek punsigi kainanabagira nupi oibi khudimaki punsida asabu lanpham ama hairabadi anga unaba mamit mamai pangwa matamni haibasi adumak khangnarabo wafamni hairiba matam asu lakpa haibasimak thabum mapan tara sang semlakpa ngairakpa aduna mangphaunabadubuni matam asida mirolibi nupi amadi imung manungi miyoi singi wakhalda awa nungai pakhat thukat payauna haifam khangdaba tangdu leita da sarang nabu wakhal sing yom da leiba matamni ngalingi matamda angang unabada mama leitabagi thawdok sing masing yamna thoklamnaba su matamgi matungina medical science sakhulakpadi angang unabada mama leitabagi sang nomogi hantharaklibani Ministry of Health and Family Welfare gi report matungina PIB da sayesigi Mars kunga mathoida phongkiba report amagi matungina leba asigi oina angang maternal mortality ratio MMR gi sanga si yamna singthaningai oiba mong hanthare haipa wapum phungtokibani English ani ga taraga mari taraga tarukta miron bi lising amagi manungda chamak kunthra sirambadu lising ani ga taraga nipan kunda miron bi lak amada nupi lising maudraga tere siri haina palladuna oiragliba phibam maslenga na lokhatpa khongtha amani laiba asigi oina healthcare system yauna medical intervention phagalakpadagi haiba wapam report atu da phungdokli MMR asi nupi amana hek miron ba horakpadigi angang unaba phawbagi manungda miron bi lak amagi manungda laikhidaba miron bi masing adubuni state asigi oina yamna nungaitaba thawdoksingi manungda hawkiba numi khara rims ta anga unabada mama ani laikhidaba amadi makoina poklamba macha nupi ani ngasing simak mama yaudana mama gi khomlang thakku phangdana leiriba simangni rims ta anga unaraba matung thas ki kunmathoi gi angan ba yukta laikhidrabi lilong awang lekai digi singshubam manju gi mapuraba singshubam niran sei kunthra mapan ngasi su tawpham khangdana lehori manju thas ki kungi nungthul pung 12 gi minute 12 da rims ki operation theater da ahan ba anga unana bagi dama pushin ki ba numit adugi nungthul pung ani khara helakpada anga unaba loiraba operation theater digi inthoraki ba madi numit adugi numidang pung 9 ga makhairom tabada I hatharakpadigi angang khawlok thoknaba ani subo operation gi dama insin khraba matung ICU du insin duna mathangi numit ki angan ba yuk haibidi thasigi kunuma thoigi yuk pung 3 makhairom tabada laikhidri haina doctor na khangalaki haiba wapum hakna thamlaki ani subo operation toramdai doctor na CM da khuyek pi na bahaki adubu CA dubu khuyek pi bigi matana karigi dama khuyek pi ga dori bano haina hangnani ngai da manjuna khuyek pi na kibo wapum phungdok laduna maduna manju gi aroibu wahi oi haure amadi ani subo operation tawduna angang khawlok thukna bu khuyek pi khibaduna manju bu punsi gi oiba kaina na bagi dama khuyek pi khibaga manakri haina makna nungai te bu wapum thamlaki mahang na hai nakai singdaba thawdok natragana wari amadi manju misigi matangna leiri habada hama mathokle anga unabada doctor singna soibadigi mama leitabigi thawdok kya thogaloisi ngasi aina thingnariba awabas kanaguma nupa amatada phawanba pamdi nupa kya gi punsibu khangu thakto wahaliba aranba tauna ai mangai de haiduna ngaksaw thikliba sing serak phansi
सिखिबा हाइबसि लोइरे अमु हन हलक्तरोय माकी हलक्कदब हाइरबदि फोटोद लेहौरिबा ममी सिंगाइरि युमदे इमुंगे मियोय अमा थेंगना हलक्पदा करिगिदमक थेंगलिबनो हाइना पखलिबा मियोयबिगी पुंसीदा वखल ताना नोक नोकतुन अनौबा आसामगिदमा ऑपरेशन थिएटर इनसिनखिबि आइगी मंजूना थांनबा मिकुप्त ताइबंगपाल थादोक्रे हैरकपदा करी फौरमगनि हाइबा असोयब तौखिबसिंग अदुना अमुक्ता खंथबियु हाइबा वाफमसु मांगना फोंदोरक्लि नुपी लैखिदबिगी अवाब क्या मायुनदुना लैरिङै मरक्ता पिगलिबि इसा नुपीगी माइथोंग येंगदुना पुंसीगी तंगकसिंग निंगसिंगदुना फुंबंगना लैरिङैदा अरानबा वाफम क्या अरानबा तौरमगनि हाइरिबसिंग अदुगिदमा लेप्तुना फोंदोरक्पा सिमक्ति नुपीना नुपीगी अवाब खंगदबा ओइना थोकनि हाइबा वाफम फोंदोरलदुना मांगना हाइ नुपी अमा लैखिद्रे मांगना पोकलंबा नुपी मसा अमा लेहौरी हाइबसि खंगबियु लाइंगा की डॉक्टर प्राइवेट हॉस्पिटल येंग नत्रगना डॉक्टर अदुगी युमदा लायेंबगी वाफम ngasi इफोंग फोंग अदुम खंगरब वाफमनि हाइना पल्लदु ममांग सहीगी नवेम्बर 13 मंजूगा लुहोंखिबने मदि हेक मिरोलक हौबदगी लेप लेतना अदुमक वाथोक ओइरिब डॉक्टर सिगी युमदा था खुदिंगी सत्तुना लाखली से अमुक लक सत्पद लुपा चौवा लौये मदि डॉक्टर सिगी पौक्ता मतुक इन रिम्स द ऑपरेशन तौनबगीदमा पुखतखिबनि हाइब वाफम हान फोंदोकली निरनगी अपोक्पी रेप्टीना हाई अमसुंग थाउदोसिमक यामना लेब थीब थाउदोमनि थाउदोसि थोखिबदि ngasi फाव इमुंग सिदा ओइरक्लिबा अहोंबसिंग कयाम कुइना लेखिगनि हाइब वाफम यावना मखाताना फोंदोखि अमरोमदना पोखाइबगी थाउदोक्ता अमा सिरि अमन सुकली झारखंड की हजारीबाग डिस्ट्रिक्ट लेबा कायलागी खोनी अमद थोकिबा पोखाइबगी थाउदो अमद सेंट्रल कोलफील्ड्स लिमिटेड CCL की एम्प्लॉय अमा सिखिबगा लोइना अतोपा अमन सोकलेन पुलिस ऑफिसर अमन फोंदोखरे सब डिविजनल पुलिस ऑफिसर बरका गांव पवन कुमार PTI फोंदोकबिगी मतुंगिना पोखाइबगी थाउदो उना नुमिदां वैरम बरका साइगल एरिया दा लेबा CCL की उरी मरी माइन थोकिबने हाइदि अमरोमदना लमलकी सागी एटेक्ट पिगलिबि नुपी मसा अमन सिरे हाइदि उत्तर प्रदेश की बहराइच डिस्ट्रिक्ट लमलकी सागी एटेक्ट सही अहुंखतंगाइरिबि नुपी मसा अमन सिख्रेना ऑफिशियल सिंगसु फोंदोखरे कोटु डिस्टर्ब एरिया लाउथोक्तुना मणिपुर की तंपाक की मफम सिंगसु अपस्फा थमजिनगदबने हाइबा वाफम फोंदोरखरे मणिपुर पुंबदा अपस्फा 1950 थमजिलंबदगी लॉ एंड ऑर्डर की फिबम खर फगलगले हाइदुना तंपाक की पुलिस स्टेशन 13 कोनबा मफम सिंगदगी डिस्टर्ब एरिया लाउथोक्तुना अपस्फा सना हलमदबा दो कमिटी ऑन ट्राइबल यूनिटी कोटुना मणिपुर की तंपाक की मफम सिंद थुना अपस्फा हौनना थमनना मरी लेनब सिंग तक्सिलगले हाइदि ngasi kotu na thatoroki statement amaki matuina tha si taramapana Bisnupur district ki Nambol Sabal Lekaida kontraum doi suba Assam Rifles ki personally ani hat kraba matung Manipur lenga amadi India lengan apaspa laukthokpigi laukiba decision adu nauna mohana khananabagi mathau tari security force ing apaspa gum akhanaba legal protection yaudab India dagi ningtam talibising si mayuknaba madi thengnaba da awab oigani haba wapam yauna phondokhi tata nusum na meyam na thamjage duga hausikoi na di meyam paus matanga sai lusinjarage masum khataba no babdir meyam punang mina sena senel sigi mekeri gi makhatana meyam na thamjari